ngasi video sida yengdoise candlestick ki matang dani mamang gi video da ina trend gi matang da takani habdo adu ko na taage candlestick ki matang je si sina hana lakado oibani na si hana taage sida uri se sa ni na demat hariba company sige sa che stock market ta khangdaba mina di sigi sa che sum up amuk sali down amuk sali angang ba amuk lay asang ba amuk lay na kai no na gyan nem ta dewa adu bu kari gumba nang na stock market se analyze tawba hairaba ko analyze tawba sida fundamental analysis hamaga technical analysis hamaga ani suidana sigi analysis ani ji atai na tewa market ki maron tamga samane fundamental analysis isu koi gi market ki language ne buka atopa mong dai tare company ki balance sheet amadi my financial report adagi economy gi laiba condition jin nainaraga market na engon da kari hairi habado aduga market ka iga pau fauna na analysis tawba mong do adugi aduna fundamental analysis ki mong ama laijagre ada technical analysis ha sina kaino kan sida hojiki manung da kari thoi haba fundamental lo pulap namsin raga aikoina chart ke sigi history ji yengaga market siga akhoi ka pau fauna na bhona bai tare sigi analysis ku tau sina technical analysis ka web indicator sina bai siawi ko sidi indicator meam lei silai risingje sumba singje sina raga ko hoina analyze tau basu lei ko adubu akhoi gi ngasi gi video series sida di karino haiba matam da price action gi series ne akhoi gi series se haiba di indicator amata sina roi only khoi volume je marang mak te yengni ko price action hai taragadi indicator sina da bida price ka aiga pau phongna bagi analysis tauba mong je sijibo price action de analyze tauba kawe ada sigi laiba structure sido ko price action da kari guma noina hana dagi knowledge laiba taragadi sida price na satliba mong je randomly satpana teba magi behavior je structure amada chatsaiba pattern myam form tawraga adagi satliba mong se niti niyom amada satleba moina price na satkhiba sida aikoida karigumba haidi information myam pirewa adugi information duni khoina price action da naina gadoise ada noina yengba haiba taragadi sida structure myam uba phangani adagi candlestick pattern da su ko market na karam daida kari behavior ulamge kari matau ulamge do sida mayam u phangani noina yengba haiba taragadi adugi niyom duni hanaki video series sida tamdoje ada fare ngasigi video sigi pattern structure mayam se naina ba nate khoina naina do sidi candlestick se karino haibagi matang da naina gadawni sigi chart se daily chart ne daily chart hai je kaino ka sida candle amana nongma represent tawe haine daily chart nai se ado candlestick se kari noi si tungko na phajana explain taw dune ngasi video si ko adai kenom tang ulongge chart se line chart aina smaina ontho se hai ko sida to sisu chart makhala mane ada line chart sida phangdaba information mayam candlestick ki chart sida phangeba aduna candlestick ki chart sida yeng matam da akhoi da line chart sida gi ahen ba information mayam phangma ngamiu ko adugi information do khangna bai damak tini khoina candlestick chart ta hai tare ko candlestick chart ta trader sing sina tawri je ai information do moina hen yam pi bai tare adui tare di khoina candlestick se kari noina khangdraga di karma ina candlestick ki chart se nei nagani aduna hojik candlestick ki matang da mu yengasi chart se phajana ta zoom tawra yengsi candlestick se mayek seng unaba to sida urising je sine candlestick ga yenga na candle male dana asang maga ngam ga lei se sida dn thai je si atai nate chart se daily chart ne hai ne ba haibadi candle amana represent tawri se nongma gi price moment do candle amana represent tawri ne sigi candle asang ba chawbu se lokhala se ba 26 July 2021 की कैंडल ने मसीजे सिगी कैंडल असंग बसे सी सिना रिप्रेजेंट तौरी से हाइरिबा नुमे 26 July 2021 की मागी प्राइस मोमेंट दो सिगी कैंडल असंग बसिना रिप्रेजेंट तौरी ने कैंडल जे गेंग मतम दने अखोइना इंफॉर्मेशन मैम फंगे बसिगी नुमे सिगी अदुगिने अखोइना प्राइस एक्शन गाइ जे अखोइ कैंडल स्टिक नैना बा सिंगचे
market ka iga paw phawna bane hai jisidane he yeng kana candlestick ki kana baje kaino haragadi market se kai open tawe haba ma khangani kai da close tawe haba ma khangani high je kai bu chalame haba ma khangani adagi low je kai bu chalame je candle je yeng kana khange candlestick matang je phajana sida si yeng asi ko to sida candle se makal ani thona khai doi asang ba ma angang ma asang ba candle sina tai je market to up chat lagadi candle asang ba sina tai duga market down chat lagadi mu candle angang ba sina thakani candle asang ba se bullish candle haraga khangnei ba duga candle angang ba sina bearish candle haraga khangnei ba sida bullish bearish na lai je tai ginate bull gi attack sidi bull haidi khoi gi san labado ma gi attack si ma chi na haigat lidana aduna haigat pagi attack tuna haidi market to up chat pagi mong na dugi bullish na tai ne aduga bear gi attack ti habadi sawom gi attack ti lepaga makhut tuna makharom attack torok pane adu concept gi market down chat pasine bearish kind of maming thon gi ne aikoi gi di adu kok yam sanadraga su sanga di market up ngang gadi market down candle ama se makhal ani thokna mukhai doi candle gi body haba maga aduga candle gi shadow haba maga body je sida asangba uri je si candle gi body kawe aduga angang muda jo si body kawe magi shadow aisina mathakta sida ama line ama singi je si ga makha gi line si ga si candle gi shadow hairaga khangnai ada candle je yeng kana akhoi the information ma'am pi had information ahan information je yeng kana kari pi kana hai riba numitu da sigi candle se daily chart ne khala se hai riba numitu da lupa kya da market to open tawe have do candle je yeng kana khang mangam ngani pung 8 ga minute 3 da market se open tawe na pung 8 ga minute 3 matam da sigi mapa da market open tawe se ta sigi mapa gi price se sate ekso kan da sida line ama salong chingkana lupa kya da open tawe de sum yam line khang amani na adagi mathang da mo market se close se lupa kya da close tawe ja yeng kana candle du yeng kana yam line khang amani lupung hum makhai ta matam da market to loi re dana ada pung hum makhai ta kana market close se lupa kya da close taw ge je sida mu ta adagi high ribbon nu mi se mo market se up se mathak se kai phau karam ge je sigi candle sida yeng kana mu khange kai phau karam ge je shadow gi sigi mathak se sai phau market karam me je shadow sigi mathak sina khange haidi numitu gi khwai gi highest price se shadow sigi mathak sinang ta aduga market se kumma bada kai phau kumam ge sina sigi shadow sigi makha sina mukta aduna candle je gi kana opening price khangame lowest price khangame highest price khangamani aduga closing price yu khangamani candle asang boy taragadi open je makha da oigadawni ko makha da oigani ba aduga mo candle angang bagi muyang si yamung yang se bearish candle sida market open je mathak tawani ba candle sigi mathak sina market open represent tawni aduga close sina body sigi makha sida represent tawni ba low di chap manare high chap manare mamang da ni explain tawgi duga chap manai sigi market magi market open tawbasina mathak sida open tawe si khatane adune candle si engkana information mayam khangi dana pare du targadi huju candle si ju mo mayam laidi adugi matang da khara amu yengse ahan boina candlestick se body amna sangba shadow yaw daba candlestick si yengse ba asang bai chu yengse aduga angang bai chu yengse sida candle asang ba chawam uri se shadow yaw daba si candle sina tai je high ribbon numit sida buyer na naigren tai ne seller dagi haibadi demand na supply dagi hena sathina naigren tai ne mamangi video daina demand ga supply gi matang buyer na karino seller na kaino haibe matang da phajana kumna ta khido tai gi nate buga sigi video se yengbada nungai na bai damakta ne candlestick pattern ne ga pattern da si sina maru boju kawi shooting star ne haraga blind da satpai muhutta manung da kaidawri no haido adugi magi maron do khangmane na phaina adu khangna bai damakta na mamang da supply and demand gi matang taido supply and demand do khangdraga di mamang gi video do hana chalaga yengbiro aduga sidong law market ai sidi demand hen targa di up chat tuni supply ni hen targa di down chaka duine ba ada
candle se sangaga suki matik chauri se kari maramgino hai taragadi demand ne nai gi bai ne khaji kharaktang ga nai bana te ko seller upai soi lai gidre habedi supply du upai soi lai gidre demand adugi matik demand wang na market se up sale hai ne sigi candle aso sina tais aduna sumba candle thorak taragadi ko asi yenga ekta trade tawni habedi laite to system mem hapchilakaduni sumba candle thorak taragadi matung da su market se up satpagi chance wange na khanai aduna sumba candle se maming atopasu tholi maruboju kaina su khangnai candle angang bagi da mu yengsi candle angang boda chawba candle je mem lai re sida ada shadow yamna yaudabasi una lokhat ke habadi maruboju hai taragadi shadow yauroi dabane ba kitang yaubududi exception ni kaisu kaiba laite aduna mathak ki candle je oine yenga se ba sigi candle sida market se hek open tawu matam dagi open haidi candle sigi mathak tani ko sasai jaga sida ni ko open tawu se market se open hek tawbaga mathak ta sungka karam dana seller singina hairiba numit sida naigraga makhada kumtharaga market se makhada close tawe ada mathak ta ju shadow yaude makhada ju shadow yaude mathak ta shadow yaude hai se atai gi natte market to hek open tawbudagi ko mathak ta shadow yaw taragadi haurpa matamda buyer kharana nairam me kitang naige toro mena haibe se haidi mathak ta kitang pukhalam ga daune adu sungpu pukhatta bida seller singina market je jak 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 launa makhada kumhan gare aduga makha sida su mu shadow singaw yaudana mu close tawe shadow yaudaba haidi shadow yaw taragadi ko seller singina makhada khara hena putharame aduga mu buyer na mu matak ta khara mu pukhalle na haiduni shadow yaw taragadi adu shadow yaudrisina di seller singina ne sum naigre aduna sumba candle thok taragadi ko angang budana red maruboju hairasu yare ko sumba maruboju candle se thorok taragadi hairiba numit sida seller na sathina naigre buyer khud hangam gidreba ado mamang numitta seller na naigi taragadi lakadeba numit sida su mu seller na naibagi chance wangedana aduna khoina sumba candle thok taragadi matung da su market se down satpagi chance wange na laune